ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 12 ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ꯫ ꯁꯩꯔꯦꯡ 5ꯈꯛ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯁꯤꯜꯂꯩꯃ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯇꯥꯏꯕꯪ ꯍꯩꯔꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2007 ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 16ꯇ ꯑꯏꯕ ꯂꯨꯞ ꯍꯣꯖꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯇꯦꯈꯥꯎ ꯂꯩꯔꯥꯡꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯇꯥꯏꯕꯪ ꯍꯩꯔꯣꯛ꯫ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯏꯄꯥꯛꯁꯤꯗ ꯑꯩ ꯑꯁꯤ ꯂꯩꯔꯝꯗꯦ, ꯑꯃꯨꯛꯀꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯨꯃꯤꯠ ꯊꯥꯁꯨ ꯊꯣꯛꯂꯝꯃꯤ, ꯑꯩꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯊꯥꯗꯤ ꯊꯣꯛꯍꯧꯅꯤ꯫ ꯂꯩꯔꯤꯉꯩꯒꯤ ꯃꯇꯨꯞꯇ ꯅꯃꯨ ꯇꯥꯏꯕꯪꯅ ꯈꯜꯂꯤꯗꯣ ꯋꯥꯔꯒꯗꯤ ꯏꯄꯣꯛ ꯐꯠꯇꯦ, ꯅꯨꯡꯉꯥꯏꯔꯒꯗꯤ ꯏꯄꯣꯛ ꯐꯩ꯫ ꯋꯥꯔ ꯇꯥꯔꯕ ꯇꯥꯏꯕꯪ ꯀꯅꯥꯅ ꯏꯄꯣꯛ ꯐꯠꯇꯦ ꯈꯟꯕꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯄꯨ ꯈꯜꯂꯤꯗꯣ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯑꯣꯏꯕ ꯈꯜꯂꯤꯕꯗꯨ ꯈꯟꯊꯧ꯫ ꯍꯩ ꯍꯦꯛꯄꯗꯤ ꯂꯥꯏꯕꯅꯤ, ꯍꯩ ꯂꯣꯛꯄꯗꯤ ꯂꯨꯕꯅꯤ꯫ ꯍꯩꯔꯣꯛ ꯍꯩꯕ ꯀꯅꯥꯗꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯃꯪꯐꯥꯎꯖꯩ, ꯍꯩꯔꯣꯛ ꯍꯩꯇꯕ ꯇꯥꯏꯕꯪꯗꯤ ꯃꯄꯣꯛ ꯃꯪꯂꯥꯛꯅꯖꯩ꯫ ꯇꯥꯡꯅ ꯐꯪꯕ ꯇꯥꯏꯕꯪꯅꯤ ꯍꯩꯕꯨ ꯍꯩꯅ ꯂꯣꯛꯆꯍꯧ, ꯍꯩꯔꯣꯛ ꯍꯩꯔꯕ ꯇꯥꯏꯕꯪꯅ ꯃꯄꯣꯛ ꯌꯥꯏꯐꯖꯩ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀꯩꯁꯥꯝꯊꯣꯡ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯂꯩꯔꯛꯇ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯁꯣꯚꯤꯇꯥ ꯃꯥꯏꯕꯝꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤ ꯄꯣꯠꯂꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯃꯦꯗꯥꯝ ꯁꯣꯚꯤꯇꯥ ꯃꯥꯏꯕꯝꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯖꯨꯒꯤꯟꯗ꯭ꯔꯣ ꯍꯥꯏꯅ ꯀꯧꯏ ꯑꯃꯁꯨꯡ ꯄꯂꯦꯝꯒꯤ ꯃꯤꯡꯅ RK ꯁꯅꯥꯍꯜ ꯍꯥꯏꯅ ꯀꯧꯏ꯫ ꯃꯦꯗꯥꯝꯒꯤ ꯃꯍꯩꯒꯤ ꯊꯥꯛꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ TDC ꯊꯥꯔꯗ ꯏꯌꯥꯔꯅꯤ꯫ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯁꯣꯚꯤꯇꯥ ꯃꯥꯏꯕꯝ ꯃꯁꯥꯃꯛ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤ ꯄꯣꯠꯂꯨꯝ꯫ ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯩꯅ, ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯩꯅ, ꯄꯨꯟꯁꯤꯕꯨ ꯅꯝꯕꯣ ꯄꯣꯗꯨꯅ ꯊꯕꯛꯅ ꯅꯥꯍꯣꯡ ꯁꯥꯔꯗꯨꯅ꯫
ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯩꯅ ꯄꯨꯟꯁꯤꯕꯨ ꯅꯝꯕꯣ ꯄꯣꯗꯨꯅ ꯊꯕꯛꯅ ꯅꯥꯍꯣꯡ ꯁꯥꯔꯗꯨꯅ ꯂꯨꯝꯕꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛ ꯂꯝꯃꯈꯥꯡꯗ ꯊꯥꯕꯤꯅꯕꯁꯨ ꯂꯩꯇ ꯏꯈꯣꯡꯅꯗꯤ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ ꯌꯦꯡꯖꯩ ꯀꯣꯔꯣꯡ ꯃꯥꯇꯕꯨ ꯀꯔꯝꯅꯗꯤ ꯊꯥꯒꯅꯤ ꯅꯝꯕꯣꯁꯦ ꯄꯨꯟꯁꯤ ꯊꯧꯗꯥꯡ ꯅꯝꯕꯣꯅꯤ ꯀꯣꯟꯖꯦꯡ ꯀꯣꯛꯐꯥꯏꯒꯨꯝꯕꯤ ꯑꯩꯅꯤ ꯄꯣꯗꯨꯅ ꯆꯠꯂꯤꯕꯅꯤ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯀꯤꯈ꯭ꯔꯕ ꯀꯤꯁꯤꯅꯤ ꯊꯣꯛꯂꯔꯣꯏ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯗ꯭ꯔꯤꯐꯥꯎ ꯂꯩꯁꯅꯨ ꯏꯐꯝꯗ ꯇꯣꯡꯗꯨꯅ ꯀꯅꯥꯅꯁꯨ ꯎꯕꯤꯗ꯭ꯔꯕ ꯅꯝꯕꯣꯁꯦ ꯀꯥꯎꯔꯝꯂꯔꯣꯏ ꯂꯨꯝꯕ ꯃꯈꯣꯏꯗ ꯑꯩꯇꯅ ꯈꯪꯖꯕ ꯄꯣꯠꯂꯨꯝꯅꯤ ꯀꯌꯥꯗ ꯂꯨꯝꯂꯕ ꯄꯨꯟꯁꯤꯁꯦ ꯀꯣꯛꯊꯣꯡ ꯑꯃꯁꯨ ꯄꯨꯔꯤ ꯏꯀꯣꯛꯇꯛꯇ ꯐꯩꯖꯥ ꯁꯥꯔꯗꯨꯅ ꯀꯅꯥꯁꯨ ꯎꯕ ꯉꯝꯗꯕ ꯑꯩꯇꯅ ꯎꯖꯕ ꯄꯣꯠꯂꯨꯝꯅꯤ ꯊꯟꯗꯕ ꯏꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯆꯐꯨꯒꯨꯝ ꯈꯣꯡꯊꯥꯡ ꯇꯞꯄꯤ ꯂꯨꯝꯃꯤꯗꯣ ꯆꯦꯟꯒꯦ ꯈꯜꯂꯤ ꯅꯤꯡꯊꯣꯛꯏꯗꯣ ꯀꯔꯝꯅꯗꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯊꯟꯗꯕ ꯏꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯆꯐꯨꯒꯨꯝ ꯈꯣꯡꯊꯥꯡ ꯇꯞꯄꯤ ꯂꯨꯝꯃꯤꯗꯣ ꯆꯦꯟꯒꯦ ꯈꯜꯂꯤ ꯅꯤꯡꯊꯣꯛꯏꯗꯣ ꯀꯔꯝꯅꯗꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯄꯣꯠꯌꯣꯝꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯎꯗꯕꯅ ꯅꯤꯡꯂꯝꯒꯅꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤꯒꯨꯝ ꯅꯣꯛꯅꯔꯤ ꯑꯩꯕꯨ ꯑꯎꯕꯅ ꯅꯠꯇꯦ ꯑꯩꯍꯥꯛ ꯑꯉꯥꯎꯕꯤ ꯄꯨꯟꯁꯤꯕꯨ ꯄꯣꯗꯨꯅ ꯆꯠꯂꯤꯕꯅꯤ ꯏꯊꯧꯗꯥꯡꯕꯨ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯂꯤꯕꯅꯤ ꯁꯥꯡꯂꯕ ꯂꯝꯕꯤꯅꯤ ꯆꯠꯅꯤꯡꯕ ꯆꯠꯈꯤꯒꯅꯤ ꯇꯤꯡꯒꯪ ꯇꯤꯡꯕꯧꯊꯛꯇ ꯂꯝꯖꯤꯡꯕꯤꯅꯕ ꯌꯥꯎꯗꯅ ꯏꯇꯣꯝꯅꯇ ꯊꯠꯁꯅꯨ ꯄꯥꯠꯇꯨꯔꯦꯜ ꯀꯌꯥꯅ ꯀꯣꯏꯁꯤꯟꯁꯅꯨ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯊꯥꯡꯈꯤꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯏꯅꯝꯗ ꯄꯨꯟꯁꯤ ꯄꯣꯠꯂꯨꯝ ꯄꯣꯗꯨꯅ ꯀꯣꯛꯊꯛꯇ ꯊꯧꯗꯥꯡ ꯊꯣꯡꯒꯠꯇꯨꯅ ꯆꯠꯈꯤꯒꯅꯤ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯄꯣꯠꯂꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤꯕꯥꯎ ꯄꯨꯒꯅꯤ ꯄꯨꯟꯁꯤꯕꯨ ꯄꯣꯔꯗꯨꯅ ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯝꯕꯤꯁꯤꯗ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯣꯀ꯭ꯔꯝ ꯏꯅꯥꯎꯒꯤ ꯁꯩꯔꯦꯡ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯑꯣꯀ꯭ꯔꯝ ꯏꯅꯥꯎ ꯏꯪ ꯀꯨꯝꯖꯥ 1869ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃꯗ ꯄꯣꯛꯏ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯅ ꯇꯤꯆꯔꯅꯤ ꯍꯣꯕꯤꯅ ꯏꯕ ꯑꯃꯁꯨꯡ ꯄꯥꯕꯅꯤ ꯑꯣꯖꯥ ꯑꯁꯤ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯀꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯅꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥꯅꯤ ꯁꯖꯤꯅ ꯅꯥꯄꯤ ꯆꯥꯏ ꯀꯩꯅ ꯁꯖꯤ ꯆꯥꯏ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯍꯥꯏꯅꯕꯗꯥꯏ ꯆꯤꯟꯖꯥꯛ ꯄꯔꯤꯡ ꯅꯥꯄꯤꯅ ꯃꯀꯥ ꯐꯠꯂꯛꯄ ꯁꯖꯤꯅ ꯍꯔꯥꯎꯖꯩ ꯁꯖꯤꯅ ꯆꯥꯒꯣꯛ ꯐꯔꯛꯄ ꯀꯩꯅꯕꯨ ꯃꯤꯇꯥꯖꯩ ꯀꯩꯅ ꯃꯁꯣꯡ ꯐꯠꯂꯛꯄ ꯁꯖꯤꯅ ꯃꯤꯄꯥꯏꯖꯩ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯆꯤꯟꯗ ꯍꯥꯏꯕꯅꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯁꯤ ꯑꯗꯨ ꯋꯥꯠꯍꯜꯂꯣꯏ ꯑꯗꯥ ꯄꯦꯁꯤꯜꯂꯕꯅꯤ ꯃꯇꯝꯕꯨ ꯌꯧꯔꯗꯤ ꯁ꯭ꯋꯥꯏ ꯀꯥꯡꯀꯣꯛ ꯋꯥꯍꯩꯗꯤ ꯍꯩ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ ꯇꯧꯊꯣꯔꯛꯄꯗꯤ ꯍꯦꯟꯅ ꯍꯩ ꯑꯪꯀ ꯃꯀꯣꯛꯅꯤ
ꯄꯨꯝꯈꯥ ꯍꯦꯛ ꯈꯥꯏ ꯑꯣꯊꯣꯛꯄ ꯌꯥꯗꯅ ꯑꯩ ꯁꯥꯎꯗꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯂꯧꯃꯤꯅ ꯂꯦꯜꯂꯤ ꯂꯧꯕꯨꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯂꯦꯞ ꯍꯟꯖꯤꯟꯗꯕꯤ ꯈꯨꯠꯁꯨꯅꯤ ꯑꯁꯪꯕ ꯐꯧꯅꯥꯗ ꯅꯣꯛꯆꯔꯨꯏ ꯍꯣꯠꯆꯔꯨꯏ ꯍꯤꯆꯥꯞ ꯃꯆꯥ ꯃꯆꯥ ꯈꯨꯠꯀꯤ ꯈꯨꯕꯥꯛꯇ ꯍꯨꯃꯥꯡ ꯃꯔꯛꯇ ꯑꯗꯨꯕꯨ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯦꯟꯒꯠꯂꯤ ꯄꯣꯠꯀꯤ ꯃꯃꯜ ꯊꯥꯎꯒꯤ ꯃꯃꯜ ꯍꯥꯔꯒꯤ ꯃꯃꯜ ꯈꯨꯠꯁꯨꯃꯜ ꯍꯨꯃꯥꯡ ꯀꯥꯔꯛꯏ ꯍꯦꯟꯅ ꯂꯧꯃꯤ ꯁꯣꯏꯔꯛꯏ ꯈꯨꯕꯥꯛꯇ ꯌꯦꯛꯈꯤꯕ ꯍꯤꯁꯥꯞ ꯑꯣꯏꯁꯅꯨ ꯂꯧꯃꯤꯅ ꯆꯤꯔꯤ ꯊꯨꯡꯕ ꯁꯦꯠꯁꯅꯨ ꯂꯧꯃꯤꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯁꯖꯤꯅ ꯅꯥꯄꯤꯇꯕꯨ ꯄꯥꯝꯖꯕꯅꯤ ꯄꯥꯝꯖꯕꯗ ꯂꯥꯏꯔ ꯇꯥꯟꯖꯕꯅꯤ ꯑꯃꯔꯣꯝꯗꯅ ꯄꯥꯏꯊꯣꯔꯛꯏ ꯁꯨꯄꯔꯐꯥꯏꯟ ꯆꯦꯡ ꯇꯛꯄꯤꯁꯤꯡ ꯃꯟꯇ꯭ꯔꯤꯗꯒꯤ ꯍꯧꯔꯒ ꯀꯨꯂꯤ ꯐꯥꯎꯕ ꯁꯦꯟꯅꯔꯤ ꯆꯦꯡ ꯒꯣꯗꯥꯎꯟ ꯍꯥꯔ ꯒꯣꯗꯥꯎꯟ ꯁꯨꯅꯔꯤ ꯍꯤꯁꯥꯞ ꯑꯆꯧꯕ ꯗꯕꯜ ꯇꯣꯡꯕ ꯀꯔꯕꯥꯔꯅꯤ ꯊꯩꯅꯔꯤ ꯆꯦꯡ ꯂꯝꯕꯤ ꯍꯥꯔ ꯂꯝꯕꯤ ꯊꯛꯃꯤꯟꯅꯔꯤ ꯆꯥꯉꯧ ꯗꯨꯀꯥꯟꯗꯥꯔꯒ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯃꯈꯨꯠ ꯁꯥꯡꯗꯣꯔꯛꯏ ꯁꯦꯒꯥꯏꯅꯔꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯆꯥꯛꯂꯨꯛ ꯃꯨꯟꯅꯕꯒꯤ ꯍꯤꯁꯥꯞ ꯁꯣꯏꯅꯕꯒꯤ ꯑꯣꯜꯂꯤ ꯒꯣꯗꯥꯎꯟ ꯆꯥꯏꯅꯄꯨꯡ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯁꯖꯤꯅ ꯁꯖꯤ ꯆꯥꯛꯇꯥꯗꯦ ꯀꯩꯗꯤ ꯉꯪꯉꯤ ꯀꯩ ꯎꯕꯗ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯅ ꯂꯦꯞꯄꯤ ꯂꯝꯄꯥꯛꯇ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯍꯤꯛꯊꯔꯕ ꯁꯝꯕꯨꯜꯗꯨꯒ ꯁꯥꯡꯂꯕ ꯀ꯭ꯌꯨꯅꯤ ꯁꯥꯔꯕ ꯅꯨꯡꯁꯥꯅꯤ ꯊꯥ ꯑꯃꯒꯤ ꯃꯤ 5ꯒꯤ ꯄꯨꯛꯆꯥꯛꯄꯨ ꯀꯔꯝꯅ ꯀꯣꯛꯁꯤꯒꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯦꯖꯤ 5 ꯆꯟꯕ ꯆꯦꯡꯒꯤ ꯈꯥꯎꯗꯨꯅ ꯄ꯭ꯔꯖꯥꯅ ꯁꯨꯛꯊꯩ ꯀꯔꯕꯥꯔꯤꯅ ꯅꯣꯛꯆꯩ ꯃꯤꯡꯀꯗꯤ ꯐꯖꯔꯤꯅꯦ ꯀꯥꯎꯔꯔꯣꯏ ꯄꯨꯟꯁꯤꯒꯤ ꯂꯥꯏꯔꯕ ꯀꯣꯛꯍꯟꯕ ꯌꯣꯖꯅꯥ PMGKAY ꯈꯪꯂꯦ ꯉꯁꯤꯗꯤ ꯎꯔꯦ ꯂꯣꯏꯅ ꯑꯪꯀꯅꯤ ꯇꯥꯠꯅꯤ ꯀꯣꯛꯇꯥꯡꯕꯁꯤꯡꯒꯤ ꯀꯨꯕꯨꯙꯤꯅꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡꯒꯤ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯀꯩꯗꯤ ꯃꯇꯥꯠ ꯍꯩꯕꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯑꯃꯔꯣꯝꯗꯅ ꯍꯥꯍꯥꯀꯥꯔ ꯂꯥꯎꯅꯩ ꯂꯧꯃꯤ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯦ ꯂꯧꯃꯤꯒꯤ ꯆꯦꯡ ꯍꯨꯃꯥꯡꯃꯟꯒꯤ ꯆꯦꯡ ꯏꯔꯝꯗꯝꯒꯤ ꯆꯦꯡ ꯃꯃꯜꯅ ꯄꯇꯥꯜ ꯍꯥꯏꯊꯈ꯭ꯔꯦ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯂꯧꯃꯤ ꯅꯪꯒꯜꯗ ꯇꯥꯔꯝꯕ ꯍꯨꯃꯥꯡ ꯆꯤꯔꯥꯏꯗ ꯑꯣꯏꯅ ꯀꯪꯂꯛꯏ ꯃꯪꯂꯝꯕ ꯑꯁꯥ ꯌꯦꯛꯂꯝꯕ ꯍꯤꯁꯥꯞ ꯄꯨꯂꯞ ꯀꯦꯜꯂꯛꯏ ꯅꯤꯡꯈꯥꯏꯔꯛꯏ ꯃꯔꯦꯛ ꯇꯥꯏ ꯂꯧꯃꯤ ꯊꯥꯎꯔꯦꯛ ꯊꯣꯛꯏ ꯃꯍꯥꯖꯟ ꯑꯩ ꯉꯛꯇꯦ ꯃꯍꯧꯁꯥ ꯄꯔꯤꯡꯅꯤ ꯀꯩꯅ ꯆꯣꯡꯂꯛꯄ ꯈꯨꯗꯤꯡ ꯃꯥꯡꯐꯝ ꯑꯣꯏꯖꯕꯅꯤ ꯁꯖꯤꯒꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 4ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯔꯥꯖꯕꯤꯍꯥꯔꯤꯒꯤ ꯁꯩꯔꯦꯡ ꯂꯥꯏꯅꯤꯡ ꯂꯝꯕꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯂꯥꯏꯅꯤꯡ ꯂꯝꯕꯦꯜ ꯇꯔꯪ ꯇꯔꯪꯂꯦ ꯅꯤꯡꯊꯤꯔꯦ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯉꯥꯟꯊꯣꯏꯔꯦ ꯑꯄꯣꯛꯄ ꯂꯥꯏꯅ ꯄꯣꯛꯄꯤꯔꯦ ꯏꯃꯥ ꯂꯩꯃꯔꯦꯟꯅ ꯌꯣꯛꯄꯤꯔꯦ ꯇꯔꯪ ꯍꯤꯔꯦꯜ ꯍꯤꯖꯥꯎꯅ ꯃꯇꯝꯒꯤ ꯍꯤꯍꯣꯜ ꯇꯣꯏꯔꯔꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯉꯥꯏꯗꯅ ꯁꯅꯥ ꯐꯤꯒꯦ ꯁꯦꯠꯅꯔꯦ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥ ꯈꯤꯕꯤꯛꯇꯣ ꯎꯠꯂꯔꯦ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯃꯇꯝꯒꯤ ꯐꯤꯔꯥꯟ ꯍꯥꯏꯒꯠꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯅꯔꯦ ꯌꯥꯏꯐ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯃꯤꯇꯩ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯃꯣꯝ ꯈꯤꯕꯤꯛꯅ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯔꯦ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯉꯥꯡꯈ ꯂꯋꯥꯏ ꯃꯣꯏꯔꯥꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯦꯗꯥꯝ ꯀꯣꯟꯖꯦꯡꯕꯝ ꯖꯤꯅꯤꯇꯥꯒꯤ ꯁꯩꯔꯦꯡ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯖꯤꯅꯤꯇꯥ ꯀꯣꯡꯖꯦꯡꯕꯝ ꯃꯁꯥꯃꯛ ꯑꯩꯅ ꯊꯤꯖꯗꯣꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯃꯇꯝꯅ ꯂꯦꯞꯇꯅ ꯆꯠꯂꯤ ꯈꯣꯡꯆꯠ ꯀꯌꯥ ꯃꯇꯤꯟꯂꯤ ꯃꯪꯂꯥꯟ ꯀꯌꯥꯅꯤ ꯇꯥꯎꯊꯈ꯭ꯔꯤꯕ ꯄꯨꯟꯁꯤꯒꯤ ꯍꯤꯗꯦꯟꯗ ꯑꯁꯥ ꯊꯃꯣꯏ ꯊꯕꯛ ꯀꯌꯥ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯃꯪꯂꯣꯏ ꯃꯪꯂꯥꯟ ꯀꯌꯥ ꯑꯋꯥꯡ ꯄꯊꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯎꯏ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝꯅ ꯀꯥꯏꯈꯤ ꯑꯁꯥꯒꯤ ꯐꯨꯔꯥ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯨꯕꯅ
ꯃꯪꯗꯅ ꯀꯔꯝꯅ ꯂꯥꯝꯒꯅꯤ ꯑꯋꯥꯡꯕ ꯊꯥꯛ ꯇꯦꯂꯪꯀꯥꯒꯤ ꯂꯪꯂꯥꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯄꯥꯏꯕꯒꯨꯝ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯁꯥ ꯊꯝꯃꯨꯏ ꯃꯥꯏꯀꯩ ꯈꯪꯗꯅ ꯇꯠꯂꯕ ꯇꯦꯂꯪꯀꯥꯒꯤ ꯃꯇꯧꯒꯨꯝ ꯇꯠꯈꯤ ꯑꯁꯥꯒꯤ ꯐꯨꯔꯥ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯨꯕꯅ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯈꯤꯕꯁꯨ ꯀꯌꯥꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯄꯥꯡꯈꯩ ꯂꯩꯇꯦ ꯃꯗꯨꯕꯨ ꯀꯣꯔꯧ ꯃꯉꯥꯜ ꯃꯔꯥꯏ ꯆꯥꯏꯊꯗ꯭ꯔꯤꯉꯩ ꯉꯥꯡꯂꯩꯅꯕ ꯃꯆꯨꯅ ꯂꯩꯇꯦꯡꯂꯤꯉꯩ ꯄꯥꯡꯊꯣꯛꯍꯧꯁꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯏꯆꯦꯜꯒꯨꯝ ꯆꯦꯜꯍꯜꯂꯁꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯒꯨꯝꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ